ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯤꯜ ꯋꯥꯔꯤ ꯆꯦꯅꯦꯜꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯒꯨꯍꯥ ꯌꯣꯟꯕ ꯅꯤꯄꯥ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯏꯅꯥ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯁꯦ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯧꯁꯤꯡ ꯂꯩꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯧꯁꯤꯡ ꯂꯩꯔꯤꯕꯅ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯕꯨꯅꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯜꯂꯤꯕꯁꯨ ꯕꯣꯔ ꯃꯟꯇ꯭ꯔꯤꯗꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯤꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯨꯖꯟ ꯅꯣꯝꯖꯕꯗꯤ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯁꯨꯖꯟ ꯅꯣꯝꯖꯕ ꯆꯥꯊꯣꯛꯇꯕ ꯂꯤꯛꯆ ꯍꯩꯖꯕ ꯑꯗꯨꯅ ꯃꯍꯥꯛ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯂꯧ ꯑꯃ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯍꯤꯡꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯧꯒꯤ ꯃꯅꯥꯛꯇ ꯒꯨꯍꯥ ꯂꯩꯕ ꯂꯧ ꯑꯃꯇꯪ ꯂꯩꯖꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯅ ꯆꯥꯔꯤꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯑꯗꯨꯒ ꯃꯕꯨꯛꯇꯤ ꯌꯥꯝꯅ ꯐꯠꯇꯕ, ꯐꯠꯇ ꯂꯧꯁꯤꯡꯌꯥꯝꯅ ꯍꯩꯕ ꯅꯤꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯄꯩꯁꯥ ꯂꯧꯊꯣꯛꯂꯒꯦ, ꯆꯥꯊꯣꯛꯂꯒꯦ, ꯅꯝꯊꯥꯛ ꯇꯧꯔꯒꯦ ꯃꯇꯥꯒꯨꯝ ꯉꯁꯥꯏꯒꯤ ꯂꯧ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯅꯕ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯧ ꯑꯗꯣ ꯒꯨꯍꯥꯁꯨ ꯌꯥꯎꯏ, ꯑꯗꯨꯅ ꯌꯣꯟꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯁꯨꯖꯟ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯍꯣꯏ ꯐꯔꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥ 100ꯗ ꯂꯧ ꯑꯗꯣ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯧ ꯑꯗꯨ ꯂꯩꯔꯕꯅꯤꯅ ꯒꯨꯍꯥ ꯑꯗꯨꯁꯨ ꯌꯥꯎꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯌꯥꯝꯅ ꯁꯨꯖꯟ ꯅꯣꯝꯖꯕ ꯀꯟꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯂꯧ ꯑꯃꯗꯤ ꯒꯨꯍꯥꯁꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯧ ꯎꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯂꯧ ꯂꯩꯈꯤꯕ ꯁꯨꯖꯟ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯟꯕ ꯅꯤꯄꯥ ꯑꯗꯣ ꯂꯧꯕꯨꯛꯇ ꯂꯥꯛꯂꯦꯗꯣ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯧ ꯑꯗꯣ ꯎꯅꯅꯕꯒꯤꯗꯃꯛ ꯒꯨꯍꯥꯗꯒꯤ ꯏꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯂꯧ ꯑꯗꯣ ꯍꯨꯟꯕ ꯌꯥꯅꯅꯕ ꯑꯃꯗꯤ ꯈꯣꯏꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯂꯧ ꯑꯗꯨꯕꯨ ꯌꯣꯟꯊꯣꯛꯂꯝꯕ ꯃꯕꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕ, ꯐꯠꯇ ꯂꯧꯁꯤꯡ ꯌꯥꯝꯅ ꯍꯩꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯧ ꯑꯗꯨꯕꯨ ꯂꯩꯈꯤꯕ ꯁꯨꯖꯟ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯟꯕ ꯅꯤꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯍꯩ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯣꯟꯈꯤꯕꯗꯤ ꯂꯧ ꯑꯃꯗꯤ ꯒꯨꯍꯥꯅꯤ꯫ ꯏꯁꯤꯡ ꯑꯁꯤꯗꯤ ꯅꯪꯉꯣꯟꯗ ꯌꯣꯟꯕꯗ ꯌꯥꯎꯈꯤꯗꯦ꯫ ꯅꯪꯅ ꯏꯁꯤꯡ ꯑꯁꯤ ꯄꯥꯝꯂꯕꯗꯤ ꯍꯥꯟꯅ ꯄꯤꯈꯤꯕ ꯄꯩꯁꯥꯗꯨꯗꯒꯤ ꯄꯩꯁꯥ 100 ꯑꯃꯨꯛꯀ ꯍꯥꯞꯄꯛꯎ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯉꯁꯥꯏꯒꯤ ꯁꯨꯖꯟ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯟꯕ ꯂꯧ ꯂꯩꯈꯤꯕ ꯅꯤꯄꯥ ꯑꯗꯨꯅ, "ꯀꯔꯤꯅꯣꯅꯦ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯅ ꯒꯨꯍꯥ ꯑꯁꯤ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯔꯦ, ꯂꯧ ꯑꯁꯤ ꯑꯩꯅꯁꯨ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯔꯦ, ꯒꯨꯍꯥ ꯑꯃꯗꯤ ꯂꯧ ꯑꯁꯤ ꯑꯩꯅ ꯂꯩꯔꯕꯅꯤꯅ ꯒꯨꯍꯥ ꯑꯁꯤꯒꯤ ꯏꯁꯤꯡꯁꯨ ꯑꯩꯒꯤ ꯑꯣꯏꯐꯝ ꯊꯣꯛꯏꯅ"꯫ "ꯅꯠꯇꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯁꯣꯏꯔꯦ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯣꯟꯈꯤꯕꯗꯤ ꯒꯨꯍꯥ ꯑꯁꯤꯒ ꯂꯧ ꯑꯁꯤꯒ ꯈꯛꯇꯅꯤ꯫ ꯒꯨꯍꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯁꯤꯗꯤ ꯅꯉꯣꯟꯗ ꯌꯣꯟꯕꯗ ꯌꯥꯎꯈꯤꯗꯦ꯫ ꯑꯗꯨꯅ ꯅꯪꯅ ꯏꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ, ꯒꯨꯍꯥ ꯑꯁꯤ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯒꯗꯕꯅꯤ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯨꯖꯟ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯟꯕ ꯂꯧ ꯑꯃꯗꯤ ꯒꯨꯍꯥ ꯂꯩꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯔꯦ꯫ ꯃꯃꯩꯊꯪꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯥꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔꯗ ꯋꯥꯌꯦꯜꯍꯜꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯣ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯛꯄꯅꯣ, ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ, ꯃꯕꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕ, ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟꯕꯨ ꯌꯥꯝꯅ ꯄꯥꯝꯕ ꯅꯝꯊꯥꯛ ꯍꯩꯕ ꯃꯤꯑꯣꯏ ꯑꯗꯨꯅ, "ꯑꯩꯈꯣꯏꯗ ꯂꯥꯛꯆꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯋꯥꯌꯦꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯅ, "ꯑꯣ, ꯅꯈꯣꯏ ꯑꯅꯤꯒꯤꯁꯤ ꯋꯥꯌꯦꯟ ꯕꯤꯆꯥꯔ ꯄꯥꯝꯕꯒꯤ ꯋꯥꯔꯤꯅꯦ꯫ ꯍꯥꯏꯌꯨ, ꯀꯔꯤ ꯇꯧꯔꯕ"꯫ ꯋꯥꯐꯝ ꯑꯗꯨꯗ ꯂꯧꯌꯥꯝ ꯆꯥꯕ, ꯏꯅꯥꯛ ꯈꯨꯟꯕ, ꯃꯤꯒꯤ ꯃꯥꯡꯅꯕꯇ ꯈꯜꯂꯤꯕ ꯅꯤꯄꯥ ꯑꯗꯨꯅ,
इनिंथौ इबुंगो अइना लौ अमदी गुहा से योंथोकचबनी निपा असिदा अदुगा महागना लौ अमदी गुहा से सिजिन्नगे हाइद्रदुना गुहा मनुंगदा लेरिबा इसिंग से महागना सिजिन्नरे आइदी मंगोंदा गुहा अमदी आइगी लौदो योंजबगी वानी इसिंग योंबा यावखिदी महागना इसिंग असिबुसु पामलबगदी आइगोंदा पैसा चामा पिरो अदुगा इसिंग असिसु लेरो हाइजखिबनी मसीदा महागना करिगुंबा ngамदबा तारगदी गुहा से लौथोखिगदबनी इसिंग असि थंबिरमगदबनी वफम मधु तारबदा निंथौना करिनुने हारिबसिबो गुहा योरबदा इसिंग यावदे हाइबसिसु चुम्बदी माली असुमना निंथौदो मको ngawri करि हाइना खुंगदबनो खंगद्रे मसीदगिदी हाय निपा लौ असिबु लेरिबा नुपा गुहा अमदी लौ असि खतंग योरबनी इसिंग असि यावदे हारि नंगना करि हाइनिंगलिबा वफम मधुदा सुजन नोमजबा कनबा निपा अदुना करिनो हाइबिरिबसिबु इनिंथौ गुहा हाइबसिदी इसिंग योगनबा करिगुंबा पोसक अमनी इसिंग अदुगी खलगा गुहा दो ममल तांग लेनबगी वानी इसिंग यावद्रबा गुहादी कनानाबु पाम्बिगदुरिबुनो अइना गुहा लेबदा इसिंग यावख्रबनी असमना इसिंग यावी हाइदुना जेनरकपदा निंथौना फारे फारे अमुक्तंग आइखो आइगे लेरिबा मंत्री मंदोन फमनाइबा सिंग असिदा अमुक्तंग वायन हनगे हाइरकपदा मंत्री सिंग अदुदी करिमत खुमद्रे मतमरुदा बोर्ड मंत्री ओरिबा ख्वाइदगी सिंगबा मियोय अदुना ओ फरे फरे हौजी हाइनखिबा वफम मदुगी पिचार आई तौजरगे इनिंथौ वफम मदुदा निंथौ यामना हराउना ओ फरे फरे बोर्ड मंत्री नहागना अमुक्तंग वायल पिचार तौरो अदुमना हाइरकपदा बोर्ड मंत्री अदुना ओ लौयाम चाबा निपा नहागना हाइखिबदु करी लौ अमदी गुहा असिकतमक नहागना योनबनी इसिंग यावखिदे हाइबा नत्रो मतमदुदा लौयाम चाबा मबुकचेल फत्तबा निपा अदुना होय मानी मानी अदुमकनी मतमदुदा ngसागी बोर्ड मंत्री अदुना नंगी सिनफमदि करिनो करी तौरगा नाहाकी पुंसी हिंगबनो अदुमना हाइरकपदा इनाकुन मनुपा अदुना अयसे लेबाक असिगी चफु साबा ख्वाइदगी हाइबा मिसकनी अइना पुथोरकपा चफु मखलसिंग अमदी लेरेक लेयोंगसिंग से कना अमतना ngамदि मरमदुना चफु योनबदगी अइसे इनाकुनबा अचौबु मिसक अमा ओइबा ngамजरिबनी वफम मदु तारगा बोर्ड मंत्रीना होय होय फरे फरे अदुदि निपा नाहाक्ति करी तौरगा सेन ताली नाहाकी सिनफम मसिना करिनो वफम मदुदा निपा अदुना बोर्ड मंत्री इबुंगो अइदी चफु साबसु हाइजदी आइगिदी फी सुरगा सेन तांजबा मियोइनी आइना फी सुरगा फंगलकपा पैसा सिंग अदो तुंगसिनजरगा लौ अमदी गुहा से आइगी चारबा वोंगनबगीदमक्ता आइना लेजखिबनी वफम मदु तारबदा बोर्ड मंत्री अदुना फरे फरे अदु ओइबा तारगदी सुमाना तौरो चफु साबा निपा नाहागना नंगी लौ अमदी गुहा सिकतमक योनबनी इसिंग यावदे हाइरबनिना फरे नाहाकी गुहा असिदा यावरिबा इसिंग पुनमक नाहागना नुमि हुमनिगी मनुंगदा लोइनमक लौथोकदबनी मरमदी गुहा असे ngसाइगी नुपा असिना लोइनमक लेख्रबनी अदुना मीगी गुहादा इसिंग कुइना हापलगा थंबा हाइबसी नंगना लाली मरमदी गुहा से फी सुब नुपा असिदा योनख्रबनीना नाहागना गुहा असिदा इसिंग थंबा यारारोय अदुमना हाइरकपदा मिंगोंदगी नमथाक तौरगा पैसा लौथोके खल्लुबा चफु साबा निपा अदो मथा सारी करी नुंगी तौजुरुबनो हाइबदो यौरदुना महागना हाइरई आई इसिंग सु लौथोकचररोय अदुगा आई गुहा अमदी लौसु अमत लौजररोय आई लोइनम पिथोकचरगी अदुमना हाइरक्लबदा सुजन नोमजबा यामना कनबा निपा अदो यामना हराउजरी अमदी बोर्ड मंत्री अदुगी पिचार अदुदा निंथौबुदुसु यामना हराउजरी मसिदगी निपा मखोय अनिदो हलनख्री बोर्ड मंत्री बुनिंथौबुदुना याम थागलमी मसिगी मतुंग नुमित खरनी हौख्री सोमदना कमदौरी चफु साबा निपा अदो थवा यामना नुंगाइजरमदे महागना सोदनमकी फंगलगदबा पैसा खरा अदुबु हेक फंगहौदिदा हाइदुना सोमदा फी सुबा नुपा अदुसु लौसिंग लोप लोरदुना यामना हराउजरी मतौ असुमना निपा अदुना लौ मयाम अमा लोखिबा सिदा सोमदा चफु साबा लौ अदुबु योंथोखिबा निपा अदुदी हेन खोजौ सौगटपा मथ्वाई चाकपा हाइबदो ओइरे मसिदगिदी महागना करी करम तौरगा निपा असिबु अमक्तंग अवाबा ताहनसिगे हाइदुना
ꯈꯟꯗꯕꯈꯩ ꯈꯜꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯛꯂꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ "ꯑꯣ, ꯀꯔꯤ ꯇꯧꯔꯦ ꯅꯤꯄꯥ, ꯅꯪꯅ ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯥꯔꯛꯄꯕꯨ?" ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ "ꯏꯅꯤꯡꯊꯧꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧꯅ "ꯀꯔꯤ ꯄꯥꯎ ꯑꯃ ꯇꯝꯕ ꯂꯥꯛꯄꯅꯦ ꯍꯥꯏꯕ? ꯍꯥꯏꯌꯨ, ꯀꯔꯤ ꯄꯥꯎꯅꯣ?" ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯄꯥ ꯑꯗꯨꯅ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯅꯣꯡꯃ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯆꯔꯨꯏ꯫ ꯏꯃꯥꯟꯅꯕ ꯑꯗꯣ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯃꯍꯥꯛꯁꯦ ꯀꯣꯏꯔꯨꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯔꯝꯕ ꯂꯩꯕꯥꯛꯇ ꯀꯣꯏꯔꯨꯕꯒꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯨꯕꯗ ꯃꯥꯅ ꯀꯣꯏꯔꯨꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒ ꯅꯪꯅ ꯀꯣꯏꯔꯨꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒ ꯀꯔꯤꯗꯕꯨ ꯈꯦꯠꯅꯕꯒꯦ, ꯐꯖꯕ ꯀꯅꯥꯗ ꯍꯦꯟꯕꯒꯦ ꯍꯪꯂꯨꯕꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯐꯖꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯂꯣꯏꯅ ꯍꯦꯟꯅ ꯍꯦꯜꯂꯤ, ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯈꯦꯠꯅꯕ ꯑꯃꯗꯤ ꯎꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ "ꯀꯔꯤ ꯈꯦꯠꯅꯔꯕ? ꯑꯩꯈꯣꯏꯗꯒꯤ ꯀꯔꯤ ꯍꯦꯜꯂꯕ?" ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯀꯣꯏꯔꯨꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯁꯥꯃꯨꯁꯤꯡ ꯑꯁꯦ ꯂꯣꯏꯅꯃꯛ ꯉꯧꯔꯒ ꯂꯩꯍꯧꯋꯦꯗꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯒꯤꯗꯤ ꯁꯥꯃꯨꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯃꯨꯏ꯫ ꯃꯁꯤꯕꯨ ꯑꯃꯨꯛꯇꯪ ꯉꯧꯍꯜꯂꯕꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯆꯥꯡ ꯇꯥꯔꯣꯏ." ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧꯅ "ꯑꯣ, ꯁꯥꯃꯨ ꯑꯁꯤꯃꯈꯛꯇꯪꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯏꯊꯤꯍꯜꯂꯦ꯫ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯀꯣꯏꯔꯨꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯄꯨꯡꯍꯦꯟ ꯍꯦꯜꯂꯤ ꯍꯥꯏꯔꯝꯂꯒ ꯁꯥꯃꯨ ꯑꯁꯤꯈꯛꯇꯪꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯊꯤꯍꯜꯂꯕ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯥꯃꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯉꯧꯍꯟꯒꯗꯧꯔꯤꯕꯅꯣ?" ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯉꯁꯥꯏꯒꯤ ꯆꯐꯨ ꯁꯥꯕ ꯅꯤꯡꯊꯧꯗ ꯋꯥꯀꯠꯄ ꯂꯥꯛꯈꯤꯕ, ꯍꯥꯏꯕꯗꯤ ꯄꯥꯎ ꯇꯝꯕ ꯂꯥꯛꯈꯤꯕ ꯅꯤꯄꯥ ꯑꯗꯨꯅ "ꯏꯅꯤꯡꯊꯧ, ꯑꯗꯨꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯁꯥꯃꯨ ꯃꯌꯥꯝ ꯑꯁꯦ ꯑꯃꯨꯛꯇꯪ ꯐꯤ ꯁꯨꯕ ꯍꯩꯕ ꯅꯤꯄꯥ ꯑꯃꯅ ꯐꯖꯅ ꯆꯥꯝꯊꯣꯛꯂꯕꯗꯤ ꯉꯧꯔꯣꯛ ꯉꯧꯒꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧꯅ "ꯑꯣ, ꯇꯁꯦꯡꯅꯃꯛ ꯉꯧꯒꯗ꯭ꯔꯅꯦ? ꯏꯅꯤꯡꯊꯧ, ꯁꯣꯏꯗꯅꯃꯛꯀꯤ ꯉꯧꯒꯅꯤ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯤ ꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯀꯧꯈꯠꯂꯒ ꯁꯥꯃꯨꯁꯤꯡ ꯑꯁꯦ ꯇꯛꯊꯣꯛ ꯅꯥꯟꯊꯣꯛꯍꯜꯂꯁꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯤꯄꯥ ꯆꯐꯨ ꯁꯥꯕ ꯑꯗꯨꯅ "ꯏꯅꯤꯡꯊꯧ, ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯀꯤ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯐꯤ ꯁꯨꯕꯁꯤꯡꯁꯤ ꯀꯧꯈꯠꯀꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩꯖꯩ꯫ ꯃꯍꯥꯛꯁꯦ ꯐꯤ ꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯅꯕꯨ ꯁꯥꯃꯨꯁꯤꯡ ꯑꯁꯦ ꯇꯛꯊꯣꯛ ꯅꯥꯟꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯉꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯥꯏꯁꯤ ꯆꯣꯞꯂꯔꯣꯏ." ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧꯅ "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯐꯤ ꯁꯨꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯗꯣ ꯀꯧꯗꯨꯅ ꯂꯥꯛꯂꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯐꯨ ꯁꯥꯕ ꯅꯤꯄꯥ ꯑꯗꯨꯅ "ꯏꯅꯤꯡꯊꯧꯅ ꯏꯅꯥꯏꯁꯤꯡ ꯊꯥꯔꯒ ꯀꯧꯕꯤꯔꯨꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯩꯐꯝ ꯇꯥꯛꯈ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯇꯥꯛꯂꯤꯕꯁꯤ ꯃꯉꯣꯟꯗꯒꯤ ꯂꯧ ꯂꯩꯈꯤꯕ, ꯐꯤ ꯁꯨꯕ, ꯒꯨꯍꯥꯗꯒꯤ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯅꯈꯤꯕ, ꯌꯦꯠꯅꯈꯤꯕ, ꯐꯤ ꯁꯨꯕ, ꯁꯨꯖ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯟꯕ ꯅꯤꯄꯥ ꯑꯗꯨꯕꯨꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯨꯔꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ "ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ꯫ ꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯁꯥꯃꯨ ꯃꯌꯥꯝ ꯑꯁꯦ ꯅꯍꯥꯛꯅ ꯐꯤ ꯁꯨꯕꯗꯧꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯀꯗꯕꯅꯤ, ꯁꯨꯗꯣꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯉꯧꯔꯣꯛ ꯉꯧꯍꯟꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯁꯤ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛꯄꯨ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯁꯥꯃꯨꯁꯤꯡ ꯑꯁꯦ ꯉꯧꯔꯣꯛ ꯉꯧꯅꯅꯕ ꯇꯛꯊꯣꯛ ꯅꯥꯟꯊꯣꯛꯇꯨꯅ ꯆꯥꯝꯊꯣꯛꯀꯗꯕꯅꯤ, ꯁꯨꯗꯣꯛꯀꯗꯕꯅꯤ꯫ ꯃꯁꯦ ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯥꯊꯪꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯄꯥ ꯑꯗꯨꯅ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯀꯝꯗꯧꯅ ꯃꯨꯔꯕ ꯁꯥꯃꯨꯁꯤꯡ ꯑꯁꯤꯕꯨ ꯉꯧꯅꯕ ꯇꯛꯀꯗꯧꯔꯤꯕꯅꯣ? ꯃꯁꯤꯗꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦꯅꯦ." ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯔꯒꯁꯨ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯇꯧꯔꯛꯂꯕꯅꯤꯅ ꯃꯍꯥꯛ ꯁꯥꯃꯨꯁꯤꯡ ꯑꯗꯣ ꯉꯧꯅꯅꯕ ꯍꯥꯏꯗꯨꯅ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯐꯅ ꯀꯟꯅ ꯇꯛꯂꯕꯁꯨ, ꯐꯅ ꯀꯟꯅ ꯆꯥꯝꯂꯕꯁꯨ ꯉꯧ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ 4ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯤ ꯁꯨꯕ ꯅꯨꯄꯥ ꯑꯗꯣ ꯅꯤꯡꯊꯧꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯈꯤꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ, ꯀꯤꯕꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯗꯨꯅ ꯅꯣꯡꯃ ꯁꯅꯥ ꯀꯣꯅꯨꯡꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ, ꯃꯥꯕꯨ ꯉꯝꯍꯟꯕꯤꯈꯤꯕ
ꯑꯁꯤꯡꯕ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯍꯥꯏꯔꯨꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯍꯥꯟꯅꯅ ꯃꯁꯛ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ "ꯑꯩ ꯀꯩꯗꯧꯔꯕꯒꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯕꯨ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯄꯨꯝꯅꯃꯛ ꯇꯝꯂꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯈꯪꯈ꯭ꯔꯦ ꯇꯧꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯆꯐꯨ ꯁꯥꯕ ꯅꯤꯄꯥ ꯑꯗꯨꯅ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯒꯦ ꯈꯜꯂꯗꯨꯅ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯋꯥꯐꯝ ꯈꯔ ꯐꯤ ꯁꯨꯕ ꯁꯥꯃꯨ ꯑꯗꯨꯕꯨ ꯆꯥꯝꯊꯣꯛꯅꯕꯒꯤ ꯊꯕꯛ ꯁꯤꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯄꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯁꯥꯃꯨꯁꯤꯡ ꯑꯗꯨꯕꯨ ꯇꯛꯊꯣꯛ ꯅꯥꯟꯊꯣꯛꯅꯕꯒꯤ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯗꯣ ꯎꯒꯤ ꯎꯈꯥ ꯑꯃꯗ ꯐꯝꯂꯒ ꯍꯪꯆꯤꯛ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯥꯛꯂꯤ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯃꯤ꯫ ꯅꯤꯡꯊꯧꯅ "ꯅꯤꯄꯥ, ꯀꯗꯥꯏ? ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯕ꯭ꯔꯥ? ꯁꯥꯃꯨꯁꯤꯡ ꯑꯗꯨꯕꯨ ꯉꯧꯔꯕ꯭ꯔꯥ?" ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯄꯥ ꯑꯗꯨꯅ "ꯏꯅꯤꯡꯊꯧ, ꯁꯥꯃꯨꯁꯤꯡꯁꯤ ꯉꯧ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ "ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤ? ꯑꯩꯅ ꯅꯉꯣꯟꯗ ꯁꯥꯃꯨꯁꯤꯡ ꯑꯁꯦ ꯉꯧꯅꯅꯕ ꯇꯛꯊꯣꯛ ꯆꯥꯝꯊꯣꯛꯎ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯅꯍꯥꯛꯅ ꯉꯧꯍꯟꯗ꯭ꯔꯕꯅꯤꯅ ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡ ꯎꯠꯍꯟꯕ ꯇꯥꯔꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯄꯥ ꯑꯗꯨꯅ "ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯃꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦ. ꯁꯥꯃꯨꯁꯤꯡ ꯑꯁꯦ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯧꯍꯟꯖꯕꯁꯨ ꯉꯝꯖꯒꯅꯤ." ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ "ꯑꯗꯨ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯉꯧꯍꯟꯗ꯭ꯔꯤꯕꯅꯣ? ꯉꯧꯅꯅꯕ ꯇꯛꯄ ꯌꯥꯗꯕꯔꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯐꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ "ꯏꯅꯤꯡꯊꯧ, ꯑꯗꯨꯗ ꯄꯣꯠꯂꯝ ꯑꯃ ꯋꯥꯠꯂꯕ. ꯄꯣꯠꯂꯝꯗꯣ ꯋꯥꯠꯄꯅ ꯁꯥꯃꯨꯁꯤꯡ ꯑꯁꯦ ꯉꯧꯅꯅꯕ ꯇꯛꯄ ꯉꯝꯖꯗ꯭ꯔꯦ." ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧꯅ "ꯀꯔꯤ ꯄꯣꯠꯂꯝ ꯋꯥꯠꯂꯕ? ꯑꯋꯥꯠꯄꯗꯣ ꯍꯥꯏꯌꯨ. ꯑꯩ ꯑꯁꯦ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯅꯍꯥꯛ ꯀꯥꯎꯔꯕ꯭ꯔꯥ?" ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯆꯨꯝꯃꯤ ꯏꯅꯤꯡꯊꯧ. ꯑꯩꯅ ꯋꯥꯠꯂꯤꯕ ꯄꯣꯠꯂꯝ ꯑꯁꯦ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯒꯦ. ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯁꯥꯃꯨꯁꯤꯡ ꯑꯁꯤꯕꯨ ꯍꯥꯞꯄ ꯆꯟꯒꯗꯕ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯥꯎꯔꯕ ꯈꯨꯗꯦꯡ ꯑꯃ ꯑꯩꯍꯥꯛ ꯄꯥꯝꯖꯩ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯦꯡ ꯑꯗꯣ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯔꯕꯗꯤ ꯁꯥꯃꯨꯁꯤꯡ ꯑꯁꯦ ꯉꯧꯔꯣꯛ ꯉꯧꯅ ꯑꯩꯅ ꯇꯛꯄ ꯉꯝꯖꯒꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯂꯩꯔꯤꯕ ꯆꯐꯨ ꯁꯥꯕ ꯈꯨꯗꯦꯡ ꯁꯥꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯀꯧꯁꯤꯟꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯉꯝꯂꯣꯏ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ "ꯀꯔꯤ ꯇꯧꯕꯩ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯐꯤ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯃꯈꯣꯏꯅ ꯁꯥꯕ ꯌꯥꯔꯣꯏ. ꯑꯩꯅ ꯇꯛꯊꯣꯛ ꯅꯥꯟꯊꯣꯛꯂꯕꯗꯤ ꯁꯥꯃꯨꯁꯤꯡ ꯑꯁꯤꯕꯨ ꯉꯧꯔꯣꯛ ꯉꯧꯒꯅꯤ ꯍꯥꯏꯕꯤꯔꯝꯕ ꯑꯩꯒꯤ ꯃꯔꯨꯞ ꯆꯐꯨ ꯁꯥꯕ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯍꯥꯏꯕꯤꯌꯨ. ꯃꯍꯥꯛꯁꯦ ꯗꯔꯕꯥꯔꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯨꯠ ꯅꯥꯟꯕ ꯑꯃꯗꯤ ꯆꯐꯨ ꯁꯥꯕ ꯂꯩꯊꯦꯛ ꯂꯩꯔꯣꯡ ꯍꯥꯞꯄ ꯍꯩꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯃꯛꯇꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ. ꯃꯥ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯉꯝꯃꯣꯏ. ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯌꯥꯊꯪ ꯇꯧꯕꯤꯗꯨꯅ ꯃꯉꯣꯟꯗ ꯁꯥꯃꯨ ꯑꯃ ꯍꯥꯞꯄ ꯌꯥꯕ ꯆꯥꯎꯔꯕ ꯈꯨꯗꯦꯡ ꯑꯃ ꯂꯩꯕꯥꯛꯅ ꯁꯥꯍꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯄꯨꯍꯟꯕꯤꯔꯛꯎ. ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯅ ꯁꯥꯕ ꯈꯨꯗꯦꯡ ꯑꯗꯨꯗ ꯁꯥꯃꯨ ꯑꯗꯨꯕꯨ ꯍꯥꯞꯇꯨꯅ ꯂꯨꯖꯔꯕꯗꯤ ꯁꯥꯃꯨꯁꯤꯡ ꯑꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯉꯧꯔꯣꯛ ꯉꯧꯒꯅꯤ." ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ "ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯔꯒꯦ. ꯑꯩꯅ ꯈꯨꯗꯦꯡꯗꯣ ꯁꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯥꯎ ꯄꯤꯔꯛꯂꯒꯦ. ꯅꯍꯥꯛ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯣ." ꯑꯁꯨꯝꯅ ꯐꯤ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯜꯍꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯆꯐꯨ ꯁꯥꯕ ꯅꯨꯄꯥ ꯑꯗꯣ ꯀꯧꯈꯠꯇꯨꯅ ꯁꯥꯃꯨ ꯍꯥꯞꯄ ꯆꯟꯕ ꯂꯩꯕꯥꯛꯅ ꯆꯥꯎꯔꯕ ꯈꯨꯗꯦꯡ ꯑꯃ ꯁꯥꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯇꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯣ ꯃꯤꯕꯨ ꯑꯋꯥꯕ ꯇꯥꯅꯅꯕ ꯍꯣꯠꯅꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯍꯟꯖꯤꯟ ꯑꯋꯥꯕ ꯅꯪꯂꯤ. ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯃꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯂꯩꯕꯥꯛꯅ ꯆꯥꯎꯔꯕ ꯈꯨꯗꯦꯡ ꯑꯃ ꯁꯥꯃꯨ ꯍꯥꯞꯄ ꯌꯥꯅꯅꯕ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ 4-5ꯗꯤ ꯆꯪꯈ꯭ꯔꯕꯅꯤ. ꯑꯗꯨꯒ ꯈꯨꯗꯦꯡ ꯑꯗꯨꯕꯨ ꯀꯥꯏꯍꯟꯗꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯅꯅꯕ ꯄꯣꯔꯛꯄ ꯂꯝꯕꯤꯗꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈ꯭ꯔꯤ. ꯀꯗꯥꯏꯗ ꯁꯣꯏꯈꯤꯗꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯄꯨꯔꯛꯂꯤꯕꯅꯤ. ꯁꯅꯥ ꯀꯣꯅꯨꯡ ꯆꯧꯗꯨꯅ ꯈꯨꯗꯦꯡ ꯑꯗꯣ ꯁꯅꯥ ꯀꯣꯅꯨꯡꯒ ꯊꯥꯡꯖꯜꯂꯛꯂꯤ. ꯁꯥꯃꯨꯒꯤ ꯏꯔꯨꯖꯐꯝ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯈꯨꯗꯦꯡ ꯑꯗꯨꯕు ꯊꯝꯂꯤ. ꯑꯗꯨꯒ ꯐꯤ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯈ꯭ꯔꯤ. ꯐꯤ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯂꯥꯛꯇꯨꯅ ꯁꯥꯃꯨ ꯑꯃꯕꯨ ꯀꯧꯈꯠꯇꯨꯅ ꯈꯨꯗꯦꯡ ꯑꯗꯨꯗ ꯅꯦꯠꯍꯜꯂꯤ. ꯃꯇꯝ ꯑꯗꯨꯗꯗꯤ ꯈꯨꯗꯦꯡ ꯑꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯈ꯭ꯔꯤ. ꯃꯇꯝ ꯑꯗꯨꯗ ꯐꯤ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ "ꯏꯅꯤꯡꯊꯧ, ꯈꯨꯗꯦꯡ ꯑꯁꯤꯗꯤ ꯁꯥꯃꯨꯅ ꯅꯦꯠꯄꯗ ꯀꯥꯏꯈ꯭ꯔꯤ. ꯑꯃꯒ ꯑꯃꯨꯛ ꯄꯤꯕꯤꯌꯨ." ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯅꯤꯡꯊꯧꯅ ꯈꯨꯗꯦꯡ ꯁꯥꯕ ꯍꯥꯏꯕꯗꯤ ꯆꯐꯨ ꯁꯥꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯗ "ꯅꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯗꯦꯡ ꯑꯁꯦ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯥꯔꯒ ꯄꯣꯔꯛꯀꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯈ꯭ꯔꯤ꯫
ꯅꯤꯡꯊꯧꯒ ꯌꯥꯊꯪ ꯐꯪꯂꯕꯗ ꯅꯤꯄꯥ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯆꯥꯎꯔꯕ ꯂꯩꯕꯥꯛꯀꯤ ꯈꯨꯗꯦꯡ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯁꯨ ꯑꯗꯨꯃꯉꯥꯏ ꯁꯥꯃꯨꯅ ꯅꯦꯠꯄꯗ ꯄꯨꯡꯀꯥꯏ ꯀꯥꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯐꯨ ꯁꯥꯕ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯇꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯉꯣꯟꯗ ꯑꯋꯥꯕ ꯅꯪꯂꯕ ꯅꯤꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯗꯨꯅ, ꯏꯅꯤꯡꯊꯧ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯕꯨ ꯋꯥꯍꯟꯒꯦ ꯈꯜꯂꯗꯨꯅ ꯃꯉꯣꯟꯗ ꯑꯩꯅ ꯊꯕꯛꯁꯤꯡ ꯑꯁꯦ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯁꯥꯃꯨꯕꯨ ꯉꯧꯒꯅꯕ ꯇꯛꯄ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯗꯁꯨ ꯑꯣꯏꯔꯔꯣꯏꯗꯕ ꯊꯕꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯏ꯫ ꯃꯍꯥꯛꯅ ꯂꯝ ꯈꯨꯗꯤꯡꯃꯛꯀꯤ ꯁꯥꯃꯨ ꯉꯧꯔꯣꯛ ꯉꯧꯏ ꯍꯥꯏꯈꯤꯕ ꯑꯗꯨꯁꯨ ꯑꯩꯅ ꯅꯤꯡꯊꯧꯗ ꯑꯩꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯈꯤꯕꯅꯤ, ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯕꯨ ꯋꯥꯍꯜꯂꯒꯦ ꯈꯜꯂꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯟꯗꯨꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯇꯥꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯄꯥꯎ ꯇꯝꯁꯤꯟꯗꯨꯅ ꯑꯄꯪꯕ ꯁꯤꯕꯒꯤꯗꯃꯛ ꯅꯤꯄꯥ ꯑꯗꯨꯗ ꯄꯩꯁꯥ 200ꯒꯤ ꯃꯉꯣꯟꯗꯒꯤ ꯈꯤꯇꯤꯄꯨꯔꯣꯟ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯤ ꯁꯨꯕ ꯁꯨꯖ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯟꯕ ꯅꯤꯄꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯂꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯒꯤꯗꯃꯛꯇ ꯄꯩꯁꯥ 100 ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩꯗꯤ ꯑꯁꯨꯝꯅꯈꯛꯀꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯥꯎꯇꯥꯛ ꯏꯟꯖꯕꯇꯅꯤ, ꯑꯗꯨꯅ ꯑꯩꯅꯕꯨ ꯀꯔꯤ ꯈꯪꯂꯨꯒꯕꯅꯣ? ꯂꯧꯁꯤꯡ ꯑꯁꯤꯕꯨ ꯄꯨꯊꯣꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯅꯥ ꯑꯗꯣ ꯄꯤꯕꯤꯌꯨ ꯍꯥꯏꯔꯛꯂꯕꯗ ꯅꯤꯡꯊꯧꯅ ꯃꯗꯨ ꯑꯩꯒꯤ ꯕꯣꯔ ꯃꯟꯇ꯭ꯔꯤꯗꯨ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯐꯤ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅꯤ ꯏꯅꯤꯡꯊꯧ, ꯃꯍꯥꯛꯅ ꯇꯥꯛꯄꯤꯕꯗꯒꯤ ꯑꯩꯅ ꯊꯕꯛ ꯑꯁꯦ ꯇꯧꯖꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯣ ꯑꯉꯛꯄꯅꯤ, ꯅꯥꯗꯨꯅ ꯗꯔꯕꯥꯔ ꯀꯥꯔꯛꯇ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯋꯥꯌꯦꯜꯗꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯆꯠꯅꯔꯤꯕ ꯋꯥ ꯑꯣꯏꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯃꯍꯥꯛꯄꯨꯁꯨ ꯑꯩꯅ ꯊꯥꯒꯠꯂꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯅ ꯄꯤꯕ ꯃꯅꯥ ꯑꯁꯦ ꯄꯨꯗꯨꯅ ꯅꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯍꯟꯖꯔꯣ꯫ ꯑꯁꯨꯝꯅ ꯐꯤ ꯁꯨꯕ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯗꯨꯒ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯇꯧꯕ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕ ꯅꯤꯄꯥ ꯑꯗꯨꯕꯨꯅ ꯃꯍꯥꯛꯅ ꯀꯩꯁꯨꯝꯁꯪꯗ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫